Sin number the night when over from Livasi, Akasi Mamanabadu, classroom the class Yaudunale, Maduda Professor Aduna, Naran Karikari Pratakre, Kanakaran Nishing Kumuduna Hadunare, Mother Mamanabaduna Karantaraduna, was an unishing the Brahadunare. I nishing when nishing the Viwalatini, Nakwe nishing Brani Getawani, although how you want only when the Pamachato, up to Lepalodana, my am so Sakang the Bahadunare. Mother Akaski Mamanabadu Lekale, Mother was Aduna, Narankari Paratakre. Up the Hero of the night, Mother Mamana Vaduna was a Igi Coxe, Gazni Tapatawi, Maramaduna, a Ingarang Takiva the Cocre. Madidi was Aduna, Radhanang when Hero had Harry. Mother Mamana Vaduna Oza, my mammy city swati governey. Mother was no Harry. Ah, Gazni see, my mammy dinishing body. Pamuya had a family, Mother Mahana Mamana Vaduna Harry. Masi classes a yaudi yawning the Vani. Other attendants color the Yabu Matigi school to give you on Dula Gladuna, Makoida, cultural festival to Wadugi. Senbilan we had a say Akaso in the Kale, Masima the Loki had no Mahal Lotore, was a do of to Taba Matamda, Mahomed related missing at the Yam Harona K. Tanjao to the Bumi, Masum Haki Mamana be the so, Makoi, classroom Mama the late relay. Madura Ozaduna, Masigi cultural festival state of Womatamda, Kana Mahaki Mating Pani, volunteer when a Tola Suyani Hadun Hare. Somlakandadi. Bumi the cultural festival at Dugi, Mating Pang with the Mahaks Yawning Manina, are you in a volunteer that we had in a Makotangale? Toguda Mumalabi Angelina, Soyata had in a Mahum of Madudagi, sing other Buddhas at K. Maduri the Akaso, Kolesatugi Satra Singado, cultural festival, the Kanana Yawani, Kanana Yawe, Karamba, even the Yawani have say is Handulay, Tanjadrum of Madura, Bumi Sulay, Madura Kasna, Nandi, Kari even participate of Haripano Hadun Hangi. Mother Bumina, I did participate of Winatida, volunteer when I'm mating Pangina Lapani. Aduliana Fine, Mahana Momana Ontelaga Hare, to young midi, Mating Bana with the Matalaisini, Nansumanguri Hatamune. My meets Aluaduna, Mamma with the Minchali. Madigi Cultural Festival at Dugi, Sam Saba Hore, Mapomado, Yamnana, decorated to Lake, Madudagi, Kankaudana, Bumi Latuna, Swati, Zowishavanga Maru Hadunare, Madura Casta Carino Hasibo. Me Kalali than a mountain as a wish have a seat of Bungamuhino. Mother Bumin Hare. My boyfriend in Mamanda, Atopa Misagamaga, danced on whenever to my boyfriend. Sawi, Adugin Mahan as a wish have a sea or heavy. Mother Casna, Malakari Hugley than a Miga Palm of Tingiba. Mother Bumin Hare. My the boyfriend Lidana. When you do tag as a boyfriend with Tagasu Miga Palm of the Timba Honidana. Madri Bumina, Nangsuma Hakim upon the Lam Taragadi, Nangsua Sumna, no Haganida. Mother Akasale, Kai know that I demand to Toroi. Karigu Mahal Jawsha Taragadi Aigi, Imanaba Singa Ponsaladuna, Mahal Jawsha Badura Edi Kuba Kudun Lay Duribani. Akasi Wapam Singa to Taba Matanda Somla Kandadi, Bumi di Pura Impresso Kiba Habdoiki, Habidi, Pura Ngauki, Madurigi Akasam Suma Manaba Singado, Dance Yaw Taragadi Equi program, City Kamato Driba Haduna Kanaduna Lake, Taja de Bumi Latuna, Dance to 8 hours Haduna Hare, Bumi Wapam to Taba Matamda, Makwidi Yamangaki, Madia Casa, Namu Swedra Brani Hadrangi. Mother Bumi so white, I dance practice to was a like Hadram House of Mahamadris at K. Mamma Buduna Kasangi, Kainumana dance of Gaisibo, Masimum Grani. A quite the topo of Sale Brani Hadun Hare, Asumto Duna cultural festival at the Pantula Duna, Bumi of Mamadura Yana Fasana dance to K. Cultural festival at the Lord Matunda, Bumi Emasung Akas, Lambida Samasumla E. Madiga Kasan Bumi Dare. Nana do Yamna Hina dance to Kamaito Izano. I did Pungong of Crene. Mother Bumi Nare is. I say a school that top dancer with the Benini. Alu target Madu Wafamaduri and one and a hungry height of the Karigino Haduna Kasnahangi. Last minute I did Matayam Sarva Vanini. Madura Bumin Harry. Atagina did a participate of Gena Kaluta Bani, Tawata Bunangi Kalakata Bani. Madura Akasna, Kari Bosikido. Madura Bumina Wal Shamtoga Harry. I believe programmado Salak Sapatari in Aina. Uparative the dance your big wanida. Madura Akasu, O Haduna, Wad Russian Key. Madia Kasnare. I'm a boy, I did none of wish have a matamda. Kuba Kuba Mayado, Hosey Pavana Kondangan lady. I do walk away on the no idea. Mother Bumina, Masamatanda, Marom Don Kanjare. Akaski no I with the Egisun Ivani. Mark Haro with the Ubumatamda, I did Haro Banalway. Angang will Matamda Imana, Ibuza Waitam but Habibado. Nasi the Imabuyan Shire. Madri the Akasamasung, Bumi do Campasadu, Somasum La Pumatamda. Mapumadura, Mamang Taki, Gunda, Satrak Singadu, Sanaduna Remi, Madri Gunda, Chakiltuna, Madame Narangi dance to the Anafazini, Ado,
ꯐꯦꯟꯁꯤꯡꯅ ꯀꯔꯤꯒꯨꯝꯕ once more ꯍꯥꯏꯇꯥꯔꯒꯗꯤ ꯑꯃꯨꯛꯁꯨ ꯗꯥꯟꯁ ꯇꯧꯅꯕꯗꯥꯏꯅꯦ ꯃꯔꯝ ꯑꯗꯨꯅ once more ꯑꯝꯇꯒ ꯍꯥꯏꯖꯒꯦ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯗꯥꯟꯁ ꯇꯧꯕꯤꯌꯨꯅꯦ ꯌꯥꯝꯅ ꯁꯥꯡꯗꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯔꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯇꯧꯗꯣꯔꯤꯕꯁꯤꯗꯤ ꯃꯇꯦꯡ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯛꯇꯤꯁꯀꯨꯝꯕ ꯑꯃꯁꯨꯡ ꯔꯤꯄ꯭ꯂꯦꯒꯨꯝꯕꯗꯤ ꯁꯥꯔꯒ ꯇꯧꯔꯝꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯁꯨ ꯃꯃꯤꯠ ꯑꯗꯨ ꯈꯥꯗꯨꯅ ꯑꯀꯥꯁꯇ ꯌꯦꯡꯉꯤ ꯃꯗꯨꯗ ꯑꯀꯥꯁꯅ ꯆꯠꯂꯁꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯈꯣꯏꯅꯤꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯒꯨꯟꯗꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯥꯔꯗꯨ ꯄꯥꯝꯂꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯁꯤꯟ ꯑꯃꯗꯅ ꯚꯨꯃꯤꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯕꯥꯁꯀꯦꯠꯕꯣꯜ ꯀꯣꯔꯠ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯑꯀꯥꯁ ꯂꯥꯛꯏ ꯑꯀꯥꯁꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯀ꯭ꯋꯤꯖ ꯀꯝꯄꯤꯇꯤꯁꯟ ꯑꯃꯈꯛ ꯃꯥꯏꯊꯤꯔꯒ ꯅꯪꯅ ꯋꯥꯈꯜ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯀꯩꯁꯨ ꯂꯩꯇꯕ ꯑꯃ ꯃꯥꯏꯊꯤꯕꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯈꯜ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯃꯗꯨꯗ ꯚꯨꯃꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩꯁꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯃꯥꯏꯊꯤꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯥꯏꯊꯤꯕ ꯑꯁꯤꯗꯅꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯗ ꯑꯃꯨꯛ ꯃꯥꯏꯊꯤꯒꯅꯤ ꯑꯃꯨꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯥꯏꯊꯤꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯥꯏ ꯄꯥꯛꯂꯛꯄꯁꯤꯅꯤꯅꯦ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯔꯤꯕꯁꯤ ꯃꯗꯨꯗꯒꯤ ꯑꯀꯥꯁꯅ ꯚꯨꯃꯤꯕꯨ ꯊꯦꯝꯅꯕꯒꯤꯗꯃꯛꯇ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯄꯤ ꯚꯨꯃꯤꯁꯨ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯂꯧꯕ ꯃꯇꯝꯗ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯈꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯀꯥꯁꯅ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯂꯧꯕ ꯃꯇꯝꯗ ꯊꯦꯡꯛ ꯌꯨ ꯍꯥꯏꯇꯥꯔꯒꯁꯨ ꯈꯤꯇꯪ ꯍꯔꯥꯎꯔꯞꯅ ꯂꯧꯔꯗꯤ ꯐꯩꯗꯅ ꯑꯗꯨꯒ ꯀ꯭ꯋꯤꯖ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯅ ꯅꯪꯅ ꯐꯥꯔꯁ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯗꯨꯒꯤ ꯆꯣꯀ꯭ꯂꯦꯠ ꯑꯗꯨꯅ ꯅꯪꯒꯤ ꯄ꯭ꯔꯥꯏꯖꯅꯤ ꯈꯜꯂꯨꯀꯗꯧꯔꯒꯦ ꯃꯗꯨꯗꯒꯤꯗꯤ ꯑꯀꯥꯁꯅ ꯚꯨꯃꯤꯗ ꯀꯧꯗꯨꯅ ꯚꯨꯃꯤ ꯅꯪꯁꯦ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯩ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯁꯨ ꯃꯊꯟꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯩꯈꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯑꯃꯨꯛ ꯁꯨꯛꯇꯣꯛꯏ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯩꯗꯨꯕꯣ ꯃꯤꯡꯁꯦꯜꯒꯥꯗꯨ ꯂꯣꯏꯅ ꯇꯨꯝꯕ ꯇꯥꯔꯦꯅꯦ ꯃꯗꯨꯒꯤꯗꯤ ꯚꯨꯃꯤꯅ ꯃꯃꯥꯟꯅꯕꯤꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯇꯝꯗ ꯃꯤꯅ ꯑꯩꯁꯦ ꯌꯥꯝꯅ ꯐꯖꯩꯅꯗꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯨꯟꯅ ꯈꯟꯖꯜꯂꯨꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯣꯛꯄꯗ ꯐꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕꯗꯧꯅ ꯈꯜꯂꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯑꯀꯥꯁꯅ ꯄꯤꯔꯛꯄ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯃꯥꯟꯅꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯌꯦꯡꯉꯨ ꯁꯤ ꯆꯣꯀ꯭ꯂꯦꯠ ꯑꯁꯦ ꯃꯍꯥꯛꯅ ꯄꯤꯔꯛꯂꯤꯕꯅꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯐꯥꯒꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯤꯕꯣ ꯆꯣꯀ꯭ꯂꯦꯠꯇꯣ ꯑꯃꯨꯛ ꯐ꯭ꯔꯦꯝ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯗꯨꯗ ꯚꯨꯃꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯥꯝꯖꯕꯁꯦ ꯃꯍꯥꯛꯅ ꯈꯪꯅ ꯄꯤꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯁꯦ ꯄꯥꯝꯃꯝꯗꯧꯗꯤ ꯃꯥꯜꯂꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯝꯕ ꯍꯥꯏꯕꯁꯤꯃꯒ ꯄꯥꯝꯕꯁꯤ ꯈꯪꯗꯣꯛꯄ ꯍꯥꯏꯕꯁꯤꯒ ꯇꯣꯉꯥꯜꯂꯤ ꯃꯗꯨ ꯚꯨꯃꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯃꯍꯥꯛꯅ ꯑꯩ ꯄꯥꯝꯃꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯑꯩ ꯄꯥꯝꯃꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯈꯪꯉꯤ ꯃꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯇꯩ ꯈꯪꯗꯦ ꯌꯥꯔꯦ ꯂꯥꯏꯠ ꯑꯁꯦ ꯃꯨꯠꯊꯠꯂꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯩ ꯑꯗꯨ ꯃꯨꯠꯊꯠꯍꯜꯂꯗꯨꯅ ꯃꯈꯣꯏ ꯇꯨꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯀꯥꯁꯁꯨ ꯕꯥꯁꯀꯦꯠꯕꯣꯜ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯒꯨꯟꯗꯥ ꯑꯣꯏꯔꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯛꯄꯗꯒꯤ ꯕꯥꯁꯀꯦꯠꯕꯣꯜ ꯁꯥꯟꯅꯃꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯆꯦꯟꯈꯤ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯟꯖꯂꯤꯁꯨ ꯂꯥꯛꯏ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯑꯀꯥꯁꯄꯨ ꯃꯊꯟꯗ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯟꯖꯂꯤꯅ ꯎꯈꯤ ꯁꯤꯟ ꯑꯁꯤ ꯁ꯭ꯀꯤꯞ ꯇꯧꯗꯨꯅ ꯑꯟꯖꯂꯤꯁꯨ ꯚꯨꯃꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯃꯤ ꯕꯥꯁꯀꯦꯠꯕꯣꯜ ꯀꯣꯔꯠꯇ ꯙꯅꯨꯁꯀꯤ ꯒꯦꯡ ꯑꯗꯨꯅ ꯑꯀꯥꯁꯄꯨ ꯐꯨꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯁꯟꯕꯅꯤ ꯑꯟꯖꯂꯤꯒꯤ ꯋꯥꯍꯩꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯚꯨꯃꯤꯅ ꯍꯥꯏꯔꯛꯏ ꯃꯣꯏꯅ ꯈꯪꯉꯤꯅꯦ ꯃꯥ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯔꯝꯃꯒ ꯑꯗꯨꯝ ꯆꯠꯂꯝꯃꯅꯤꯅꯦ ꯅꯍꯥꯟꯁꯨ ꯃꯍꯥꯛꯀ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯛꯄꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯐꯨꯕꯗꯤ ꯂꯥꯏꯔꯗꯅ ꯀꯔꯤꯝꯇ ꯈꯨꯝꯃꯝꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯑꯟꯖꯂꯤꯅ ꯑꯃꯨꯛꯇꯗꯤ ꯉꯥꯏꯈꯣꯗꯅ ꯏꯕꯦꯝꯃ ꯅꯪꯕꯣ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯂꯣꯏꯁꯟꯈꯤꯒꯦ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯙꯅꯨꯁꯀꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯙꯅꯨꯁ ꯑꯗꯣ ꯑꯀꯥꯁꯅꯅꯦ ꯃꯊꯟꯗꯅ ꯂꯣꯏꯅ ꯐꯨꯔꯤꯕꯅꯤ ꯌꯥꯝ ꯊꯤꯅ ꯐꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯨꯅꯕꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯚꯨꯃꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯤꯕꯗꯤ ꯀꯩꯒꯤ ꯃꯗꯨꯗ ꯑꯟꯖꯂꯤꯁꯨ ꯂꯛꯅꯒꯦ ꯍꯥꯏꯕꯒꯨꯝ ꯀꯅꯥꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯖꯟꯈꯤꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛꯅ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯒ ꯙꯅꯨꯁꯄꯨ ꯐꯨꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯚꯨꯃꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯄꯤꯕꯒꯤꯗꯃꯛꯇ ꯁꯥꯎꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯐꯨꯔꯤꯕ꯭ꯔꯥ ꯃꯗꯨꯒꯤꯗꯤ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯃꯔꯨ ꯑꯣꯏꯗꯦꯅꯦ ꯃꯍꯥꯛꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯤꯅꯤ ꯈꯪꯗꯣꯛꯄ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯃꯃꯥꯟꯅꯕꯤꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯖꯗꯨꯅ ꯂꯩꯍꯧꯏ ꯚꯨꯃꯤꯅ ꯈꯟꯖꯩ ꯃꯗꯨꯗꯤ ꯑꯀꯥꯁꯅ ꯃꯤ ꯈꯟꯅꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯈꯟꯅꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯑꯀꯥꯁꯄꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯧꯔꯛꯏ ꯅꯣꯡꯃꯗꯤ ꯑꯀꯥꯁꯅ ꯃꯊꯟꯇ ꯐꯝꯃꯤꯉꯩ ꯇꯟꯖꯥꯗꯨꯗ ꯚꯨꯃꯤꯁꯨ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯁꯥꯔꯤ ꯑꯃ ꯁꯦꯠꯂꯤ ꯐꯨꯔꯤꯠꯅ ꯂꯩ ꯃꯆꯨꯒꯤ ꯕ꯭ꯂꯥꯎꯁ ꯑꯃ ꯂꯤꯠꯂꯤ ꯈꯨꯗꯥꯡꯗ ꯈꯨꯖꯤ ꯂꯩ ꯃꯆꯨꯒꯤ ꯁꯤꯔꯗꯨꯅ ꯑꯀꯥꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯏꯒꯤ ꯎꯠ ꯑꯗꯨ ꯄꯨꯊꯣꯛꯗꯨꯅ ꯃꯔꯥꯏꯕꯛꯇ ꯅꯝꯕꯤꯈꯤ ꯃꯗꯨꯗ ꯑꯀꯥꯁꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯉꯁꯤ ꯀꯔꯤ ꯂꯩꯒꯦ ꯅꯪꯅ ꯁꯨꯝꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯚꯨꯃꯤꯅ ꯉꯁꯤꯁꯦ ꯁꯤꯕꯔꯥꯇ꯭ꯔꯤꯅꯤ ꯃꯔꯝ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕꯁꯤ ꯃꯗꯨꯒꯤꯗ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯃꯅꯥꯛꯇ ꯂꯥꯏꯁꯪꯒ ꯂꯩꯕ꯭ꯔꯅꯦ ꯃꯗꯨꯗ ꯚꯨꯃꯤꯅ ꯂꯩꯇꯦꯗ
ꯑꯩ ꯀꯥꯒꯤ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯅꯣꯛꯃꯤꯟꯅꯈꯤ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯖꯔꯗꯨꯅ ꯅꯪꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ ꯁꯥꯔꯤ ꯁꯦꯠꯄ ꯃꯇꯝꯗ ꯅꯪꯁꯦ ꯈꯨꯐꯖ ꯑꯃ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯀꯥꯁꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤ ꯃꯊꯃꯣꯏꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯃꯁꯨꯡ ꯏꯀꯥꯏꯔꯞ ꯇꯧꯏ ꯃꯍꯥꯛꯁꯨ ꯏꯀꯥꯏ ꯈꯥꯡꯕꯗꯒꯤ ꯍꯥꯏꯔꯦ ꯀꯦꯝꯄꯁꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯃꯁꯨꯡ ꯐꯤꯂꯝꯗ ꯌꯥꯎꯔꯤꯕ ꯍꯦꯔꯣꯁꯤꯡꯁꯨ ꯅꯨꯄꯤꯅ ꯁꯥꯔꯤ ꯁꯦꯠꯄ ꯇꯥꯔꯒꯗꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤꯗ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯁꯥꯔꯤꯗ ꯃꯤ ꯀꯌꯥꯃꯔꯨꯝꯗꯤ ꯎꯔꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯅꯪꯅ ꯁꯦꯠꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯑꯗꯨꯒꯤꯅꯤ ꯑꯀꯥꯁꯀꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯗꯤ ꯏꯀꯥꯏꯖꯕꯅ ꯂꯣꯏꯈꯤ ꯍꯔꯥꯎꯁꯨ ꯍꯔꯥꯎꯖꯔꯤ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯍꯥꯏꯔꯦ ꯍꯟꯗꯛꯇꯤ ꯁꯨꯇꯤ ꯊꯥꯔꯕꯅꯤꯅ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯄꯒꯤ ꯄ꯭ꯂꯥꯟ ꯂꯩ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔꯗꯤ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯒꯅꯤꯅ ꯆꯠꯀꯅꯤ ꯃꯗꯨ ꯚꯨꯃꯤꯅ ꯅꯪꯗꯤ ꯆꯠꯂꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯀꯥꯁꯀꯤ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯨ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯠꯈꯤ ꯑꯀꯥꯁꯅ ꯐꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯚꯨꯃꯤꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯆꯥꯛꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥꯅꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯂꯥꯡꯇꯛꯅꯈꯤ ꯑꯀꯥꯁꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯚꯨꯃꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯚꯨꯃꯤꯅ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯒꯔꯜꯐ꯭ꯔꯦꯟꯂ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯑꯀꯥꯁꯁꯨ ꯑꯗꯨꯒꯨꯝꯕꯅꯤ ꯍꯥꯏꯕ ꯌꯥꯕꯖꯥꯠꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯃꯛꯁꯜꯂꯤ ꯃꯗꯨ ꯑꯀꯥꯁꯅ ꯍꯥꯏꯔꯦ ꯅꯠꯇꯦꯗ ꯏꯃꯥꯅꯤ ꯃꯍꯥꯛꯁꯦ ꯑꯩꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕꯅꯤ ꯃꯗꯨ ꯚꯨꯃꯤꯅ ꯍꯥꯏꯔꯦ ꯇꯁꯦꯡꯅ ꯅꯪꯕꯨ ꯒꯔꯜꯐ꯭ꯔꯦꯟꯒ ꯂꯩꯇꯕ꯭ꯔꯅꯦ ꯃꯗꯨ ꯑꯀꯥꯁꯁꯨ ꯂꯩꯇꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨ ꯚꯨꯃꯤꯅ ꯑꯁꯦꯡꯕꯒꯤꯔꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯪꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯑꯀꯥꯁꯅ ꯍꯪꯉꯤ ꯃꯗꯨ ꯚꯨꯃꯤꯅ ꯅꯁꯛꯅꯁꯨ ꯐꯪꯏ ꯐꯖꯩ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯍꯩ ꯃꯒꯨꯟꯁꯨ ꯂꯩ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗꯅ ꯃꯤꯒꯁꯨ ꯐꯨꯅꯕ ꯆꯩꯅꯕ ꯍꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯍꯤꯔꯣꯒ ꯆꯞ ꯃꯥꯟꯅꯩꯗ ꯃꯗꯨꯒꯤ ꯑꯀꯥꯁꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯦ ꯑꯁꯦꯡꯀꯤꯔꯅꯦ ꯑꯇꯣꯞꯄ ꯅꯨꯄꯤꯗꯤ ꯑꯗꯨꯝꯅ ꯈꯟꯗꯕ ꯃꯥꯜꯂꯤꯗ ꯑꯁꯦꯡꯀꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯀꯥꯁꯅ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯄꯩꯈꯥ ꯊꯥꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯚꯨꯃꯤꯁꯨ ꯃꯁꯥꯒꯤ ꯄꯩꯈꯥ ꯊꯥꯒꯦ ꯍꯥꯏꯗꯗꯅ ꯃꯐꯝ ꯑꯗꯨꯗ ꯑꯀꯥꯁꯄꯨ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯉꯥꯎꯗꯅꯕ ꯑꯝꯇ ꯍꯥꯏꯖꯔꯝꯒꯦ ꯄꯩꯈꯥ ꯃꯇꯝꯗꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡ ꯑꯁꯤ ꯃꯤꯛꯁ ꯇꯧꯔꯒ ꯊꯥꯕꯅꯤꯅ ꯑꯀꯥꯁ ꯑꯃꯁꯨꯡ ꯚꯨꯃꯤꯒ ꯇꯥꯃꯤꯟꯅꯈꯤꯕꯅꯤ ꯑꯀꯥꯁꯁꯨ ꯄꯩꯈꯥꯗꯨ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯏ ꯃꯗꯨꯗ ꯚꯨꯃꯤꯁꯨ ꯑꯀꯥꯁ ꯂꯣꯏꯕꯗꯒꯤ ꯚꯨꯃꯤꯁꯨ ꯑꯀꯥꯁꯀꯤ ꯃꯅꯤꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯃꯍꯥꯛꯅ ꯑꯀꯥꯁꯀꯤ ꯃꯅꯤꯡꯗ ꯇꯥꯟꯅꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯟꯁꯔ ꯄꯦꯄꯔ ꯑꯗꯨ ꯐꯥꯎꯕ ꯀꯥꯎꯗꯨꯅ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯃꯗꯨꯗ ꯏꯟꯚꯤꯖꯤꯂꯦꯇꯔ ꯇꯥꯔꯤꯕ ꯑꯣꯖꯥꯗꯨꯅ ꯆꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯨꯜꯂꯗꯨꯅ ꯂꯧꯍꯧꯏ ꯄꯩꯈꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯟꯖꯂꯤ ꯑꯃꯁꯨꯡ ꯚꯨꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯗꯨꯒꯤ ꯚꯨꯃꯤꯅ ꯑꯟꯖꯂꯤꯗ ꯍꯥꯏꯔꯦ ꯑꯀꯥꯁꯁꯨ ꯃꯍꯥꯛ ꯑꯁꯤ ꯀꯟꯐ꯭ꯌꯨꯁ ꯆꯠꯇꯨꯅ ꯂꯩꯔꯕꯅꯤ ꯑꯩꯗꯧꯅ ꯃꯍꯥꯛꯁꯨ ꯍꯪꯁꯤꯔ ꯍꯪꯒꯨꯝꯁꯤꯔꯅ ꯈꯟꯗꯨꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯑꯩ ꯑꯣꯏꯅ ꯍꯪꯕꯅ ꯐꯗꯣꯔꯤꯕ ꯖꯥꯠꯂꯥ ꯃꯗꯨꯗ ꯑꯟꯖꯂꯤꯅ ꯍꯪꯉꯨꯁꯨ ꯀꯩꯅꯣ ꯚꯨꯃꯤꯁꯨ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯗꯨꯅ ꯑꯟꯖꯂꯤꯗ ꯍꯥꯏꯔꯦ ꯑꯗꯣ ꯅꯨꯄꯤꯅ ꯍꯥꯟꯅ ꯍꯪꯕꯁꯤꯕꯨ ꯆꯠꯅꯕ꯭ꯔꯅꯦ ꯃꯗꯨꯗ ꯑꯟꯖꯂꯤꯅ ꯍꯥꯏꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯉꯥꯏꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯀꯥꯁ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯂꯥꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨ ꯚꯨꯃꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯤꯡ ꯃꯆꯨꯒꯤ ꯁꯂꯋꯥꯔ ꯑꯃ ꯁꯦꯠꯂꯤ ꯆꯨꯅꯤ ꯑꯉꯧꯕ ꯑꯃ ꯏꯜꯂꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯀꯥꯁ ꯊꯤꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯈꯤ ꯑꯀꯥꯁꯁꯨ ꯃꯃꯥꯟꯅꯕ ꯑꯃꯗ ꯑꯦꯗꯚꯥꯏꯁ ꯄꯤꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯕ ꯃꯇꯝꯗ ꯔꯤꯖꯦꯛ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯦꯗꯚꯥꯏꯁ ꯄꯤꯈꯤꯕꯅꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯡꯂꯤꯕꯁꯤ ꯅꯨꯄꯤꯗꯨꯅ ꯅꯪꯕꯨ ꯔꯤꯖꯦꯛ ꯇꯧꯔꯛꯂꯤꯕꯁꯦ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤꯅꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯃꯗꯨꯒꯨꯝꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯋꯥꯈꯜ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯁꯥꯒꯤ ꯑꯦꯝ ꯑꯗꯨ ꯍꯥꯟꯅ ꯐꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯝꯇ ꯀꯣꯏꯗꯦ ꯀꯅꯥꯝꯇꯁꯨ ꯅꯨꯡꯁꯤꯗꯦ ꯑꯗꯨꯒ ꯀꯅꯥꯝꯇꯁꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯃꯈꯥ ꯇꯥꯔꯦ ꯅꯨꯡꯁꯤꯕ ꯑꯁꯤꯗꯕꯨ ꯀꯔꯤꯅꯣ ꯂꯩꯔꯤꯕꯁꯤꯕꯣ ꯂꯩ ꯄꯤꯅꯕ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯍꯤꯡ ꯆꯨꯞꯄ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯦꯅ ꯁꯥꯟꯅꯔꯗꯨꯅ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯟꯗ꯭ꯔꯣ ꯒꯔꯜꯐ꯭ꯔꯦꯟꯒ ꯑꯁꯤꯗꯤ ꯀꯣꯟꯅ ꯂꯥꯛꯄꯁꯨ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯒꯣꯜ ꯑꯗꯨ ꯍꯧꯖꯤꯛ ꯃꯤꯁ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯐꯪꯕ ꯉꯝꯃꯔꯣꯏ ꯅꯨꯄꯤꯗꯨ ꯀꯔꯤꯒꯨꯝꯕ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯨꯄꯤꯗꯨꯕꯨ ꯊꯤꯔꯗꯨꯅ ꯐꯪꯕ ꯌꯥꯏ ꯑꯗꯨꯕꯨ ꯆꯠꯈꯤꯕ ꯃꯇꯝ ꯑꯁꯤꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯍꯜꯂꯛꯂꯔꯣꯏ ꯑꯩꯅꯗꯤ ꯑꯩꯒꯤ ꯃꯇꯝ ꯑꯁꯦ ꯅꯣꯡꯃꯇ ꯃꯥꯡꯍꯟꯈꯤꯗꯦ ꯑꯗꯨꯒ ꯁꯨꯡꯀꯥꯟ ꯀꯥꯟꯅꯔꯣꯏꯗꯕ ꯃꯁꯤꯒꯤ ꯅꯨꯡꯁꯤꯅꯕꯅꯦꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯁꯤꯗꯗꯤ ꯑꯩ ꯃꯇꯝ ꯁꯨꯃꯥꯡ ꯃꯥꯡꯍꯟꯗ꯭ꯔꯦ ꯑꯀꯥꯁꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯚꯨꯃꯤꯅ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩ ꯑꯀꯥꯁꯀꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯇꯥ ꯑꯃꯅ ꯊꯤꯟꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯃꯍꯥꯛꯁꯨ ꯍꯔꯥꯎꯅ ꯑꯀꯥꯁꯇ ꯅꯨꯡꯁꯤꯖꯩ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯚꯨꯃꯤꯁꯨ ꯃꯅꯤꯡ ꯍꯟꯈꯤ ꯃꯍꯥꯛ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯒꯦ ꯂꯥꯛꯄ ꯑꯗꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯕ ꯉꯝꯖꯈꯤꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯇꯨꯅ ꯃꯍꯥꯛ ꯍꯤꯛꯅ ꯀꯞꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯀꯥꯁꯅ ꯃꯍꯥꯛ ꯂꯥꯛꯄꯗꯨ ꯎꯕꯗꯒꯤ ꯚꯨꯃꯤ ꯍꯥꯏꯅ ꯑꯀꯥꯁꯅ ꯀꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯚꯨꯃꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ
ꯃꯈꯨꯠꯅ ꯇꯩꯊꯣꯛꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯍꯥꯛꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯄꯤꯁꯤꯡ ꯑꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯁꯛꯐꯝ ꯑꯃ ꯑꯣꯟꯊꯣꯛꯂꯗꯨꯅ ꯃꯍꯥꯛ ꯑꯀꯥꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯀꯥꯁꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯚꯨꯃꯤꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯆꯠꯂꯒꯦꯅ ꯇꯧꯕꯅꯤ ꯃꯗꯨꯗ ꯅꯪꯒ ꯑꯝꯇꯪ ꯎꯅꯔꯝꯗꯨꯅ ꯒꯨꯗ ꯕꯥꯏ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯀꯥꯁꯁꯨ ꯌꯥꯝꯅ ꯆꯝꯅ ꯍꯣꯏꯅꯦ ꯚꯥꯏ ꯚꯨꯃꯤ ꯑꯩꯈꯣꯏꯅꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯒꯗ꯭ꯔꯥꯁꯨ ꯈꯪꯗꯦ ꯊꯦꯡꯅꯗꯕꯁꯨ ꯌꯥꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯣꯟ ꯐꯥꯎꯗꯤ ꯇꯧꯔꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯚꯨꯃꯤꯒ ꯍꯦꯟꯁꯦꯛ ꯇꯧꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯏꯅꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯨꯃꯤꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯑꯀꯥꯁꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯎꯅꯗꯨꯅ ꯂꯩꯍꯧꯏ ꯚꯨꯃꯤꯁꯨ ꯆꯥꯛꯂꯕ ꯊꯃꯣꯏ ꯑꯃ ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯅꯤꯅ ꯅꯣꯡ ꯆꯨꯊꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯅꯣꯡꯅ ꯆꯣꯠꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛꯅ ꯍꯥꯏꯖꯔꯛꯏ ꯃꯗꯨꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯀꯥꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯪꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛꯇꯗ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯃꯁꯥꯃꯛꯅ ꯍꯥꯏꯗ ꯇꯥꯔꯒꯁꯨ ꯃꯇꯧ ꯑꯁꯨꯝꯅꯁꯨ ꯐꯪꯕꯣꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯪꯉꯤ ꯑꯀꯥꯁꯀꯤ ꯊꯃꯣꯏꯗ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯕ ꯄꯥꯝꯈꯤ ꯃꯍꯥꯛꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯇꯧꯕꯇꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯩ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗꯒꯤ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯄꯥꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯥꯗꯨꯅ ꯋꯥꯔꯤꯗꯨ ꯍꯣꯡꯗꯣꯔꯛꯀꯗꯕꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯋꯥꯔꯣꯏꯁꯤꯟꯁꯨ ꯑꯍꯣꯡꯕ ꯂꯩꯒꯗꯕ ꯅꯠꯇꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯩ ꯃꯃꯥꯡꯊꯛꯀꯤ ꯏꯁꯂꯥꯝ ꯕꯨꯛ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯚꯨꯃꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯄꯗꯤ ꯂꯦꯞꯄ ꯂꯩꯈꯤꯗꯦ ꯃꯍꯥꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕ ꯑꯁꯤꯗꯤ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯎꯕ ꯃꯤ ꯑꯗꯨ ꯑꯣꯏꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯁꯂꯥꯝ ꯕꯨꯛ ꯑꯗꯨ ꯈꯨꯝꯖꯤꯟꯈꯤ ꯚꯨꯃꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯔꯛꯒꯦ ꯌꯥꯔꯦꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯚꯨꯃꯤꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦꯗ ꯏꯃꯥ ꯃꯍꯥꯛ ꯑꯁꯤ ꯑꯩꯒ ꯆꯥꯟꯅꯗ꯭ꯔꯦ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯅꯪꯕꯨ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯕ꯭ꯔꯥ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯆꯠꯅꯤꯡꯉꯁꯨ ꯆꯠꯆꯈꯤꯁꯅꯨ ꯀꯩꯗꯧꯔꯒꯦ ꯑꯐꯕ ꯅꯨꯄꯥꯁꯤꯡ ꯅꯪꯒꯤ ꯅꯃꯥꯡꯗ ꯄꯔꯦꯡ ꯂꯤꯡꯍꯜꯂ ꯂꯣꯏꯔꯦ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯣ ꯎꯔꯀꯥꯟꯗ ꯃꯍꯥꯛ ꯀꯂꯛꯄ ꯐꯥꯎꯖꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯚꯨꯃꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯌꯥꯔꯤꯁꯦ ꯇꯣ ꯃꯁꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯄꯥ ꯅꯍꯥ ꯑꯩꯒ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦ ꯃꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯕꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯨꯍꯣꯡꯗꯕꯤꯗ ꯑꯁꯨꯃꯛ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯕꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯐꯥꯎ ꯇꯣꯛꯑꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯁꯥꯎꯃꯟꯈꯤꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯅꯪ ꯑꯃꯨꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯏꯁꯣꯔꯗꯅꯦ ꯑꯩ ꯑꯁꯤ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯝꯇ ꯅꯤꯌꯨ ꯇꯟꯖꯥꯗꯨꯅ ꯃꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯏ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯅꯪ ꯑꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯗꯨꯅ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯔꯕꯅꯤ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯁꯥꯎꯗꯨꯅ ꯂꯥꯎꯔꯛꯏ ꯄ꯭ꯔꯚꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯌꯥꯔꯦ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨ ꯆꯠꯈ꯭ꯔꯣ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯚꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯄꯥꯗ ꯃꯃꯤꯠ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯗꯨꯒꯤ ꯃꯄꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯃꯒꯤ ꯗꯥꯏꯇ ꯑꯁꯦ ꯃꯃꯥꯅ ꯂꯧꯔꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯄꯥꯁꯨ ꯂꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯃꯁꯤ ꯄꯨꯔꯥ ꯑꯣꯟꯅꯔꯦ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯅ ꯃꯄꯥꯗ ꯌꯦꯔꯒ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯑꯋꯥꯕꯁꯦ ꯀꯅꯥꯝꯇꯅ ꯈꯪꯕꯤꯕ ꯅꯠꯇꯦ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯃꯊꯥ ꯁꯥꯗꯕ ꯇꯥꯔꯒꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯗꯤ ꯍꯥꯏꯐꯦꯠꯇꯤ ꯈꯟꯕꯤꯕꯗꯤ ꯌꯥꯏꯗꯅ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ ꯗꯥꯏꯇ ꯍꯥꯏꯕ ꯑꯃ ꯀꯔꯤꯝꯇ ꯂꯩꯇꯦ ꯐꯔꯦꯅꯦ ꯏꯕꯥꯅꯤ ꯋꯥ ꯑꯃ ꯈꯟꯅꯁꯤꯅꯦ ꯑꯩꯈꯣꯏꯅ ꯏꯆꯥ ꯄꯣꯛꯂꯤꯕꯁꯤꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯄꯣꯛꯂꯤꯕ꯭ꯔꯣ ꯍꯣꯏ ꯆꯨꯝꯃꯤ ꯄ꯭ꯔꯚꯥ ꯅꯪꯅ ꯍꯥꯏꯁꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯑꯣꯏ ꯇꯟꯖꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯗꯨꯅ ꯂꯩ ꯃꯗꯨꯒꯤ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯅ ꯄꯨꯟꯁꯤꯗꯤ ꯑꯣꯏꯗꯦꯗꯅ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯡ ꯄꯣꯛꯄ ꯃꯇꯝꯗ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯄꯣꯛꯏ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯈꯣꯏꯕꯨ ꯆꯥꯎꯅꯕ ꯊꯥꯛꯏ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯛ ꯅꯦꯝꯕ ꯇꯥꯔꯒꯁꯨ ꯉꯝꯅꯕ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯏꯖꯨꯀꯦꯁꯟ ꯄꯤꯅꯕ ꯍꯣꯠꯅꯩ ꯃꯈꯣꯏꯅ ꯅꯤꯡꯖꯕ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯊꯨꯡꯅꯕ ꯍꯣꯠꯅꯩ ꯃꯁꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯃꯈꯣꯏꯕꯨ ꯂꯨꯍꯣꯡꯗꯨꯅ ꯊꯥꯗꯣꯛꯈꯤꯅꯕꯔꯥ ꯃꯗꯨꯗꯤ ꯑꯣꯏꯔꯝꯃꯣꯏꯅꯦ ꯑꯩꯈꯣꯏꯅ ꯃꯁꯤꯁꯤꯡ ꯇꯧꯔꯤꯕꯁꯦ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯥꯅ ꯊꯤꯖꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯤꯡꯉꯨꯕꯒꯤ ꯀꯔꯤ ꯍꯛ ꯂꯩꯒꯦ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯗꯣꯛꯄ ꯑꯃ ꯆꯪꯗꯕ꯭ꯔꯥ ꯄ꯭ꯔꯚꯥ ꯂꯥꯏꯐꯇ ꯁꯦꯇꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯏꯆꯥꯅꯨꯄꯥꯅ ꯈꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯏꯆꯥꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯕꯤꯗꯕ ꯇꯥꯔꯒꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯩ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯅ ꯄꯥꯝꯗꯅ
ꯄꯥꯝꯗꯕ ꯖꯒꯥ ꯑꯃꯗ ꯂꯨꯍꯣꯡꯈꯤ ꯇꯥꯔꯒꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯑꯋꯥꯕꯗꯨꯗꯤ ꯀꯅꯥꯅ ꯈꯪꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯏꯆꯥꯅꯨꯄꯤꯗꯨꯅ ꯋꯥꯕ ꯇꯥꯔꯒꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯋꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯋꯥꯕ꯭ꯔꯣ? ꯆꯍꯤ 16 ꯍꯦꯛ ꯐꯥꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯅꯤꯌꯣꯝ ꯅꯤꯇꯤ ꯀꯌꯥꯃꯔꯨꯝ ꯊꯣꯝꯖꯤꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯆꯍꯤ 15 ꯐꯥꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯂꯨꯍꯣꯡꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯃꯁꯤ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯃꯁꯤꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯈꯟꯕ ꯃꯄꯥꯗꯨꯗꯤ ꯑꯩꯗꯤ ꯅꯠꯇꯦ꯫ ꯅꯪꯁꯨ ꯃꯨꯟꯅ ꯑꯝꯇ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ, ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤꯗꯤ ꯃꯥꯏꯊꯤꯕ ꯃꯤꯗꯤ ꯅꯠꯇꯦꯅꯦ, ꯐꯦꯂꯤꯌꯔ ꯅꯠꯇꯦꯅꯦ꯫ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯨꯍꯣꯡꯕꯗꯨꯅꯤꯅꯦ ꯃꯥꯏꯊꯤꯕ, ꯐꯦꯂꯤꯌꯔ ꯍꯥꯏꯔꯤꯁꯦ꯫ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯤꯁꯨ ꯇꯥꯔꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯂꯩ꯫ ꯃꯗꯨꯒꯤ ꯃꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯑꯁꯤꯅ ꯃꯥꯏ ꯑꯁꯤ ꯅꯣꯟꯊꯗꯨꯅ ꯆꯠꯄꯒꯤ ꯐꯤꯚꯝ ꯑꯗꯨ ꯌꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯅꯦ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯖꯁꯅꯨ, ꯑꯩ ꯀꯔꯤꯝꯇ ꯌꯦꯠꯂꯣꯏ, ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ꯫ ꯃꯤꯅ ꯀꯔꯤ ꯉꯥꯡꯗꯣꯔꯤꯕꯅꯣ ꯀꯔꯤ ꯉꯥꯡꯉꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯀꯔꯤꯝꯇ ꯈꯟꯗꯦ, ꯉꯥꯡꯅꯤꯡ ꯉꯥꯡꯉꯨ ꯉꯥꯡꯅꯤꯡ ꯇꯣꯛꯎ, ꯑꯩ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ, I don't really care꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯁꯦꯡ ꯇꯁꯦꯡꯂꯕꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯃꯥꯗꯨꯁꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤꯅ ꯃꯊꯟꯇ ꯌꯨꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯍꯥꯛꯁꯨ ꯑꯀꯥꯁꯀꯤ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯕꯗꯤ ꯁꯤꯟꯊꯗ ꯃꯕꯨꯛꯅꯤꯡꯗ ꯀꯞꯆꯗꯨꯅ ꯂꯩꯈꯤ꯫ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯚꯨꯃꯤꯅ ꯃꯍꯥꯛꯀꯤ ꯏꯁꯂꯥꯝ ꯕꯨꯛ ꯑꯗꯨ ꯀꯅꯥ ꯑꯃꯠꯇ ꯎꯗꯅꯕꯒꯤꯗꯃꯛꯇ ꯔꯦꯛ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯖꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯊꯣꯠꯅ ꯅꯧꯅ ꯍꯥꯏꯔꯛꯏ, ꯕꯕꯥ, ꯍꯞꯇꯥꯃꯨꯛꯇꯤ ꯑꯩ ꯈꯨꯡꯒꯪꯗ ꯆꯠꯂꯗꯨꯅ ꯕꯤꯟꯗꯨꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯗꯣꯔꯤ꯫ ꯃꯗꯨꯗ ꯂꯨꯍꯣꯡꯗꯣꯔꯤꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯣꯡꯍꯟꯗꯣꯔꯤꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ, ꯍꯣꯡꯍꯜꯂꯨ ꯍꯣꯡꯍꯜꯂꯨ, ꯃꯤꯒꯤ ꯂꯨꯍꯣꯡꯕꯗꯤꯅꯦ ꯅꯪꯅ ꯑꯗꯨꯝ ꯍꯣꯡꯕꯤꯌꯨ, ꯅꯁꯥꯒꯤ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯨꯔꯅꯨ꯫ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯌꯦꯡꯉꯨ, ꯖꯁꯅ ꯇꯥꯕ ꯔꯥꯏꯗꯨꯗꯤꯅꯦ ꯍꯣꯡꯕ ꯌꯥꯕꯅꯤ, ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯅꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤꯅꯦ ꯀꯩꯗꯧꯉꯩꯗ ꯍꯣꯡꯕ ꯉꯝꯃꯔꯣꯏ꯫ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯤ ꯆꯠꯈ꯭ꯔꯅꯤ꯫ ꯃꯗꯨꯗ ꯃꯃꯥꯗꯨꯅ, ꯑꯩꯅ ꯆꯠꯀꯅꯨ ꯍꯥꯏꯔꯒ ꯅꯪꯅ ꯆꯠꯂꯣꯏꯗꯕꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯋꯥ ꯇꯥꯕꯁꯨ ꯅꯠꯇꯦ꯫ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯨ ꯅꯠꯇꯕ꯭ꯔꯥ? ꯍꯣꯏ, ꯃꯃꯥꯁꯤꯡꯅ ꯃꯆꯥꯅꯨꯄꯤꯁꯤꯡꯒꯤ ꯑꯐꯕꯇ ꯈꯜꯂꯤꯕꯅꯤ, ꯑꯗꯨ ꯅꯪꯅꯁꯨ ꯑꯩꯒꯤ ꯑꯐꯕ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯏ꯫ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯗ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯃꯥ, ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯨꯍꯣꯡꯉꯨ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩ ꯂꯨꯍꯣꯡꯂꯒꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕꯒꯤꯔꯅꯦ? ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯃꯥꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯑꯗꯨ ꯊꯝꯂꯗꯨꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏ, ꯑꯁꯦꯡꯕꯅꯤ ꯏꯃꯥ, ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯥꯗꯣ ꯃꯗꯨꯗ ꯑꯩ ꯍꯣꯡꯂꯁꯨ ꯍꯣꯡꯂꯒꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯚꯨꯃꯤꯁꯤ ꯍꯧꯖꯤꯛ ꯃꯃꯥꯡꯊꯛꯇꯗꯤ ꯑꯀꯥꯁꯀꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯇꯤ ꯑꯀꯥꯁꯀ ꯃꯍꯥꯛꯀ ꯌꯥꯅꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯂꯨꯍꯣꯡꯂꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ, ꯀꯔꯤꯝꯇ ꯈꯟꯒꯅꯨꯁꯦ, ꯅꯪꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯌꯥꯝꯅ ꯐꯕ ꯅꯨꯄꯥꯅꯤ ꯊꯤꯗꯣꯔꯤꯕꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯤꯔꯤꯕ ꯅꯨꯄꯥꯗꯨꯅ ꯂꯨꯍꯣꯡꯁꯦ ꯍꯥꯏꯕ ꯌꯥꯗ ꯇꯥꯔꯒꯗꯤ ꯃꯉꯛ ꯑꯗꯣ ꯀꯛꯊꯠꯂꯒ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯁꯨ ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯖꯔꯗꯨꯅ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯥꯔꯇꯤꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨ ꯎꯕ ꯐꯪꯏ꯫ ꯀꯥꯔꯇꯤꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯕꯤꯟꯗꯨꯕꯨꯁꯨ ꯀꯩꯅꯥ ꯃꯌꯨꯝ ꯑꯣꯏꯍꯜꯂꯗꯨꯅ, ꯍꯥꯏꯕꯗꯤ ꯀꯩꯅꯥꯒꯤ ꯃꯄꯥꯝ ꯑꯣꯏꯍꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯑꯗꯨꯃꯛ ꯂꯨꯍꯣꯡꯗꯣꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯚꯨꯃꯤꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯅ ꯁꯥꯔꯤ ꯁꯦꯠꯇꯕꯤꯗ ꯘꯥꯒ꯭ꯔꯥ ꯆꯣꯂꯤ ꯁꯦꯠꯂꯒ ꯊꯣꯛꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯃꯦꯗꯥꯝ ꯑꯁꯤꯅ ꯑꯅꯧꯕ ꯑꯕꯇꯥꯔ ꯑꯃ ꯂꯧꯔꯒ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯈꯤ꯫ ꯀꯔꯤꯅꯣ ꯃꯦꯗꯥꯝꯅ ꯉꯁꯤ ꯁꯦꯠꯂꯤꯖꯥꯔꯤꯕ ꯗ꯭ꯔꯦꯁ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯩ꯫ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯁꯤ ꯍꯥꯟꯅꯗꯤ ꯁꯨꯛꯇꯣꯛꯇꯅꯗ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯈꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯁꯨ ꯁꯦꯜꯐꯤ ꯀꯥꯞꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯇꯥꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯚꯨꯃꯤꯁꯨ ꯊꯨꯡꯂꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯗꯤ ꯁꯦꯜꯐꯤ ꯀꯥꯞꯄꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯆꯩꯕꯤꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯚꯨꯃꯤꯅ ꯐꯣꯟ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯁꯦꯜꯐꯤ ꯀꯥꯞꯃꯤꯟꯅꯩ꯫ ꯃꯇꯧ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯈꯣꯏ ꯀꯤꯕꯁꯨ ꯌꯥꯝꯅ ꯀꯤ, ꯇꯧꯕꯇꯕꯨ ꯚꯨꯃꯤꯅ ꯅꯣꯛꯐꯦꯠ ꯇꯧ, ꯁꯦꯜꯐꯤ ꯀꯥꯞꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯀꯥꯞꯃꯤꯟꯅꯩ꯫ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯁꯔꯂꯥꯅ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝ, ꯀꯩꯅꯣ ꯅꯪꯗꯤ ꯍꯥꯟꯅꯗꯤ ꯁꯥꯔꯤꯗ ꯁꯦꯠꯇꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯗ꯭ꯔꯦꯁꯤꯡ ꯁꯦꯟꯁ ꯑꯁꯤꯗꯤ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯔꯦ, ꯀꯃꯥꯏ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯃꯗꯨꯗ ꯚꯨꯃꯤꯅ ꯍꯥꯏꯔꯛꯏ, ꯅꯪꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ, ꯑꯣꯐꯤꯁꯇꯅ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯄ, ꯃꯐꯝꯁꯤꯗꯅ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯤꯕꯨ ꯀꯃꯥꯏ ꯇꯧꯒꯅꯤ? ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯤꯖꯣꯜ ꯆꯛꯆꯥꯁꯨ ꯍꯣꯡꯒꯗꯕꯅꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫
Kenu medam ngasidi angakpa thodo amagi mathakta angakpa thodo ke thodo ngakta ngaikre haiduna hare madigi binduna hare medam gi ngasi seliba dress asi medam di amna chane andakti chahi manga nok thababdu malini madru bhumi hare noina haisina di adu targadi aisi lohombagi matam khara walini chahi manga laithabi yari natra mafam singa je hainara dura makhoi masel nomina dura lerami tanjal duda kartiki mapa naidu sulai naidu na lapu matam maduda makhoi so phukpu haguna duna naidu ga unaduna lekhi mudru naidu hare Kadarogi bema bhumi namanabi singadu loine surabra loine lagdabra madura lae haduna bhumi na khome karigumba awal palai taragasu karimta hangoi dabida loine hayuko aduga akasi kadai legi mahapko haiduna hangi akaski maming adu taba matamda bhumi gi safam madu oli tajadura akasu mahaki gari du thaujaladuna mafam maduri yoksalai mato udura haina badangai ne akasi yobu yoksalai ne haiduna hare akasa changpagi mato udu ubama matamda bhumi di yamna hainadabagi mawong ama uli madigi akas lakpagi mawong adu ubam matamda naiduna laidi nangsi karam kanda lakturibano haiduna khanarami banine maduda sarlana hare akaji aidi nangsi khungungda chakrabra haiduna khalubani maduda akasu bhumida nakoine nagyereduna hare ado mathaduktuna ina kadaida buchatturibagi ngalolibo wafam asi phagi budi oi tawudabu bhumida panabani haribasi madigi sarlana lohompham asi yenglabara yamna phajai haiduna hare mafam asida selfie ka kaplati yamna muung tagani couple selfie kamina si haiduna hare maduda mamana baduna aigoina kamina sira haiduna hangu matamna sarlana couple selfie kamina gi haitaragadi hero ga kamina gadabani comedian ga kamina gadabna ti haiduna hare wahailu da matamda mamana baduri khuiki tawbudabu bhumi su harakdibo wahailu taba matamda mangmana palibanina mahana sarlada chairaduna hare kaino nang toise mafam matang khangdana mafam chai khangdi chati khangdi pangang ngangi du kagino wafam singa du taba matamda naidu su karigumba khardi khanki madigi bhumina wasi kai batare haiduna akasu hawjikta mafam asida journey torga laktabanina wasu waramnani maramadura mahapung haktang pothan sen haibani da haiduna hare asum tawduna mafam maduragi bhumi su satke madudagi mafam madura thabak tawduna leiba makhoigi sarvena ma kauchale sarvena sigi mawong ase yamna nokningba haibdo ai maramdi ma ase yamna sto chachaba misagamani maramaduna mahakna mafam madura laktuna kari leire haiduna hangi madura makoina porkliba posesing asi pusalo haiduna hare madura sarvena duna posesing adu pusalapum matamdadi yamna tapna pusalai maramaduna mamana baduna nangi posesing asi ori numidang wana phawbudadi kaadi holo ko haiduna hare aduga kaadu kadaidano mafam adu taw khoicha seragi haiduna makhoini legedaba kaadu tamna lai malurigi akasna mamana badhare aina mahagasi mafam asida yorokpa matamdadi mahaki style asi loin si sauduna diramene akaski wafam adu taw matamda mamana badhare kaino nang khaliba sebo mi khudima sebo mapunchi chupa sari da selaga legedro aduga mapunchi chupa sari da setuna lakpuna pi amana kariguma mahakki style si change tawgiba taragadi nang ase mahana katto bikhrabani semdi khango masi bed sign ni maramadru yamna haragonung ni nangbo wafam singa si haramduna mahaksu tholakke tabu matamda mafam aduna makhogi sarbena du tamna tamna lai sarbena duna porpora pimong du ubu matamda mahana postai singa du thamu haduna por adu thamale aduga sarbena dunda pasha kharapi pasha adu sarbena duna law yade karigino haduna hangu matamda masi pasha se aingona thamduna kai ganagani karigumba aina save tawnabagi honaba taragadi bank chataba yaroi natragana khars tokhoke hai taragadi kaithen chataba yaroi kaithen chappa amasung bank chappa matamda matam yam changani maramudna ai pasha lojero haiduna hare nupa adu yuhaising adu taba matamda akaski mamana baduri ngakpuna kam thenki no pusu yano nokningba haibdo oire madigi ngaktang lereba matangda akasa amasung mamana badu makhala lohongpham madura komthare madura anga amana akas tubu amtong unthoro haiduna anirak hai kaino torisibo haiduna akasna hangma matamda mafam madura tiktok number nupi ama lerami mahana akaski mamaili thorokpagi mawong alu namduna leramani madura nupi du changchelaktuna masak matau phajaba nupa ama lerisidi hero dagi su taba nate tiktok amtana minasi haiduna hare aigi ming puja kawi haiduna mahana akasa introduce tawi nupi duna akasta ngausanbagi mawong ni madudagidi sen amadana akhona ubu fangliba ase makhogi office ki staff sing aduga loinana bhumi su faminaduna wari sanaduna leibagi mawong ase akhona ubu fangi madagidi bhumi nare ngasigi weather asidi yamna nungai masi weather asine ene pamisi madur salana hare madam nangsi yamna honglene mafam masina hongali bara haiduna hangi madagidi bhumi nare karigumba kokta badal leita taragadi mafam khudimakta akhoi nungai leibi yana tanjadura mafam aduda akas amasung manabadu thungi akasna hai bhumi haiduna kawi madagidi mafam aduda akas amasung mahaki mamanabaduda sarlana
selfie amtang kapsini haidun hare hoi kapse haiduna bhumi gi manakta changchilapa matamda bhumi su mafam adudagi hagutuna chale madura kaidorogi group selfie amta kamina sina tawbani haiduna salana harpa matamda ayana tale kala changagi haiduna mahasu kadura changkhe tasena harpa matamda bhumi na akaspu avoid tawbani akasu mahaki mongada urba matamda wakal yamna nungaitaba haibado waikhe madagidi movie sida yamna comedy oiba role amagi entry tawi mahaki maming se birju kawi ma asi pasha yamna paiba senjaw yamna paiba mi sai ma lali basi mahaki nakanda hanubi ani haptuna lakpani masagi gari maksunate gari ase awai bagari ni mafam madura yopa habiti longpa madura yopa matamda bhara piu haidun haiba matamda asoiba yawdi haidun hai adu itaragadi asoiba hana puraga law aduga bhara si puko haiduna mahana driver du mafam madura gi thadokhi mado udu upa matamda mafam madura leiba mising aduri yamna ngakhi tasengna haiba matamda mahaga si naidogi masenu pane madigi kartiki makura aduna laktuna birjuda karigino thengi se haiduna hangi ngarang se aibu tata amul thomtat pirame aduna ai sire nanu uri basina ai atmani haiduna mahaksu mafam adu changai madu makura aduna masigi mi se hongba henai de ko haiduna mahaksu taksi shonduna lehawi madurigi birjuna imung changtuna phamduna mafam madura thabak tawduna leriba sarben aduda ising amta piu haiduna haire ising adu nakanda leiba isingni madurigi sarben aduna slow motion da chaladuna ising adu lawge tawgi mong adu uba matamda yari yari lawbiranu yare karigumba nangna ising asi lawba taragadi hore numita kandani pirakturibasi ai sana lawjaduna thakcharagi yare masi haiduna mahaksu ising adu thakhe madurigi sarben aduna hariba wafam sing asi yamna nongninge mana haire thabak amadi save tawredana malgini mahana tholakpa matamda mafam adura nupi malaktuna nakhona kul hamto ro chana thangna butausi haiduna hare madura mahaksu kadobugi khongul hamdino sabati khuna chagadamni maram adura adum charagi yare haiduna mahaksu chana butu puraga dum maksatki mawng adu uba matamda nupi duri yamna ngaktuna lehawi sinnamada khona uba phangliba si bhumi su lohongba dugi changadaba chengda yangang totuna leibani tanjadura akasu bhumi gi manakta lai tawbudabu mahana changpa matamda mathakti yaliba sariksing adu thenglubadagi sariktagi makol tholakpa aduna bhumi mathakti yangkhalai mani khalakpa matamdadi mamangda akas leptuna lembi mawng adu uba matamda masu hatu hatu mafam aduragi thole akasna bhumi gi mamangda leplatuna nangna toribase karino haiduna hangi bhumi kaimta khongide mau chatke tawi amta ngaikho ani haise amta khomo nangna toribase karino nangna agi number su block tobire aduga aina wari sanagi na lakpa matamda su heta hatu hatu chatki karigino nangna ibu avoid tobirise aina ga wari amta saba pami haiduna hare madura bhumina yare akas ai kaimta taningdre wari kaimta sananingdre haiduna hare ai chalaga yare ai lambi thado madura akasna numit adu da thokiba thodo do ai amta hage tobani madura bhumina yam phare numit ado ai amuhana nishing basu pamdre ai madugi thodo do kauthona bhonari bani adu amta di tabi ko tana haiduna akasna hare madura bhumina ai nangona please madugi matangdo amuhana panbiranu haibnatra ai na khong pairaga hayu haibra haiduna hare bhumi gi yamna sawduna harakliba wafam singadu taba matamda akas kaimta khumbangam kide ma upai lekhide bhumi su mafam maduragi adum charhan patakhe ato wasuna bhumi su mafam maduragi sawduna adum maksatke maduragi di sinnamadara birju haibana pa se thole ma tholapa matamda kartik amasung akas mafam madur leibi monglu thenakhe tanjadura pujana akas amasung kartik manata changchalakuna nakogi na manabasi amta indi introduce tawiyutana haiduna hare madura kartikna imanabna tinhe akhoi sarne paine karma mongi sarno haiduna hare madura birju su mafam madur changchalaktuna mahana akasta munne yengi khongdagi na ton phau yengi othongna su wangkhreda haiduna hare madagi mahana amu pujadi yengduna nangdi yengwa horpada loikhrene haramduna ikai piramduna mafam maduragi chatke madagi di akasa amasung mahaki mamalabduna nokpagi mohongda uba matamda puja su mafam maduragi sawaduna chatke sennamadana akhona uba phangniba ase makhoyi lohongba dugi haldi deibagi habidi yangang teibagi thoramadu ningthijana mayamgi mamanda phangthwe madura akasa amasung bhumi su karimta tamnadaba saraduna mayam mamangdadi haraumi noktamduna punna damak yawminai madudagi birju haribanu paduna lai ama paiduna bhumi gi malakta changchalaktuna bhumi da piba matamda bhumi na birju dubu khupang thamduna mafam maduragi chatke mudagi division amadana akhona birju haribanu pa ase chak chabamda lai mala misingbu manungda loina thajali mala khanjabadi mahal table dugi makokta pham taragadi chana thangnaba sing asi mangonda hala serve tawgani haduna khale madura mahagasi ko yana lingma mini haduna akaski mamana budun haramdana mafam maduragi chatke madagi di asa thak yelapa matamdadi asa poradu manunglomdagi oina yele matawdu uba matamda mahakti khangpre khangi karino asa poda sibu manunglomdagi sum yelak taragadi
ꯑꯩꯗꯤ ꯀꯔꯤ ꯆꯥꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯦ ꯀꯔꯤꯝꯇ ꯈꯟꯒꯅꯨꯁꯦ ꯅꯪꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯨꯅ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯤ ꯑꯃ ꯅꯦꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁ꯭ꯂꯣ ꯆꯠꯄ ꯅꯨꯄꯥꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯤꯁꯨ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯚꯨꯃꯤꯁꯨ ꯇꯨꯝꯗꯨꯅ ꯂꯩ ꯃꯇꯧ ꯑꯗꯨꯗ ꯚꯨꯃꯤꯒꯤ ꯀꯥꯗꯨ ꯐꯥꯎꯗꯨꯅ ꯑꯀꯥꯁꯇ ꯆꯠꯄ ꯃꯇꯝꯗ ꯚꯨꯃꯤꯅ ꯇꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯨꯃꯤꯒꯤ ꯀꯥ ꯑꯗꯨꯗ ꯑꯀꯥꯁ ꯇꯞꯅ ꯆꯪꯉꯛꯏ ꯑꯀꯥꯁꯅ ꯚꯨꯃꯤꯅ ꯇꯨꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯈꯤ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯚꯨꯃꯤꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯒ ꯍꯥꯏꯔꯦ ꯚꯨꯃꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯁꯨꯛꯇꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯣ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯨꯝ ꯇꯥꯔꯒꯗꯤ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯁꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯁꯛꯇꯝ ꯑꯁꯤ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛꯇ ꯈꯜꯂꯨꯗ꯭ꯔꯤꯕꯅꯣ ꯚꯨꯃꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯔꯤꯋꯥꯏꯟ ꯇꯧꯕ ꯌꯥꯇꯥꯔꯒꯗꯤꯅꯦ ꯑꯩ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯕ ꯄꯥꯝꯃꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯗꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯕ ꯄꯥꯝꯃꯤ ꯍꯟꯗꯛꯇꯤ ꯅꯪꯒ ꯊꯦꯡꯅꯔꯗꯨꯅ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯕꯁꯤꯕꯨꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ ꯅꯨꯡꯁꯤꯕ ꯑꯁꯤꯗꯤ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯃꯀꯣꯛꯇꯒꯤ ꯍꯧꯕ ꯄꯥꯝꯃꯤ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯈꯤꯒꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯈꯪꯉꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯈꯤꯕꯗꯣ ꯃꯗꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯇꯗꯤ ꯇꯧꯅꯤꯡꯉꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯃꯗꯨ ꯀꯔꯝ ꯀꯥꯟꯗ ꯎꯠꯇꯣꯔꯤꯕꯅꯣ ꯃꯁꯨꯝꯅ ꯅꯠꯇꯦ ꯅꯪꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯃꯤꯠꯇ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯎꯕ ꯄꯥꯝꯃꯤ ꯐꯔꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯥꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯦꯝꯗꯤ ꯚꯨꯄꯇꯤꯅ ꯎꯍꯧꯏ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯚꯨꯄꯇꯤꯅ ꯑꯀꯥꯁꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯨꯒꯤꯗꯤ ꯑꯦꯝꯗꯤ ꯑꯗꯨꯅ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯈꯔ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯐꯤꯕꯝ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯍꯜꯂꯤꯕꯁꯤꯕꯣ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅꯕꯨ ꯁꯥꯎꯈꯤ ꯇꯥꯔꯒꯗꯤ ꯃꯥꯒꯁꯦ ꯊꯦꯝꯕ ꯌꯥꯝꯅ ꯂꯨꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯍꯥꯏꯔꯦ ꯑꯪꯀꯜ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯩꯅ ꯎꯍꯟꯈꯤꯕꯅꯤ ꯃꯍꯥꯛꯅꯅꯦ ꯑꯩꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯒꯤ ꯃꯐꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇ ꯊꯝꯕ ꯄꯥꯝꯈꯤꯗꯕꯅꯤ ꯀꯅꯥꯒ ꯂꯩꯃꯤꯟꯅꯔꯒ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯅꯤ ꯍꯥꯏꯕꯒꯤ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯈꯤꯕꯅꯤ ꯑꯪꯀꯜ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯀꯅꯥꯅꯕꯨ ꯃꯇꯧ ꯑꯁꯨꯝꯅ ꯃꯤ ꯑꯃꯕꯨ ꯅꯨꯡꯁꯤꯕꯒꯦꯅꯦ ꯑꯩꯁꯨ ꯃꯉꯣꯟꯗ ꯈꯪꯍꯧꯗꯅ ꯑꯋꯥꯕ ꯀꯌꯥ ꯃꯔꯨꯝ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯈꯪꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯉꯥꯏꯌꯨ ꯍꯥꯏꯕꯁꯨ ꯉꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯨꯔꯥꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤ ꯃꯈꯨꯔꯥꯗꯨꯅ ꯐꯔꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯐꯅꯕ ꯇꯧꯔꯣ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯚꯨꯃꯤꯁꯨ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯃꯔꯨꯝ ꯄꯦꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯀꯥꯁꯁꯨ ꯊꯣꯡꯖꯤꯟꯗ ꯊꯕꯛ ꯇꯧꯕ ꯁꯥꯗꯨꯅ ꯚꯨꯃꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯚꯨꯃꯤꯁꯨ ꯃꯃꯥꯅ ꯅꯨꯄꯥ ꯑꯃꯒꯤ ꯐꯣꯇꯣ ꯊꯥꯖꯤꯜꯂꯛꯏ ꯚꯨꯃꯤꯗ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯅꯨꯄꯥꯗꯨ ꯅꯪ ꯄꯥꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯋꯥ ꯑꯝꯇ ꯉꯥꯡꯂꯛꯇ꯭ꯔꯤꯕꯁꯤꯅ ꯅꯪ ꯋꯥꯈꯜ ꯑꯃꯨꯛ ꯍꯣꯡꯂꯕ꯭ꯔꯥ ꯀꯥꯎꯒꯅꯨ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯁꯛꯈꯤꯕꯅꯤꯀꯣ ꯃꯗꯨꯗ ꯚꯨꯃꯤꯅ ꯍꯥꯏꯔꯦ ꯐꯔꯦ ꯌꯥꯔꯒꯗꯧꯔꯒꯦ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯦꯡꯒꯦꯖꯃꯦꯟ ꯐꯤꯛꯁ ꯇꯧꯔꯣꯔꯥ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯑꯀꯥꯁꯇ ꯃꯃꯤꯠ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯈꯤ ꯚꯨꯃꯤꯁꯨ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯗ ꯐꯔꯦ ꯏꯃꯥ ꯅꯪꯅ ꯁꯤ ꯐꯅꯤ ꯍꯥꯏꯕꯗꯨ ꯇꯧꯔꯣ ꯅꯪ ꯑꯄꯥꯝꯕ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯃꯗꯨꯒꯤꯗꯤ ꯚꯨꯃꯤꯕꯨ ꯑꯉꯥꯡ ꯑꯃ ꯂꯥꯛꯇꯨꯅ ꯏꯁꯩ ꯍꯧꯗꯣꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯧꯊꯣꯛꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯚꯨꯃꯤꯗ ꯃꯄꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯃꯄꯥ ꯑꯁꯤ ꯎꯀꯤꯜ ꯑꯃ ꯑꯣꯏꯕꯅꯤ ꯃꯗꯨꯒꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯪꯉꯤꯁꯤ ꯀꯝꯗꯧꯔꯤ ꯂꯨꯍꯣꯡꯕꯗꯨꯗꯤ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯌꯥꯝ ꯐꯖꯅ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯏ ꯕꯕꯥ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯃꯄꯥꯅ ꯅꯪꯒꯤ ꯅꯃꯥ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯗꯨꯅ ꯑꯩꯕꯨ ꯀꯌꯥꯅꯝ ꯇꯥꯗ꯭ꯔꯤꯅꯤ ꯃꯍꯥꯛꯇꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯖꯦꯅ ꯄꯣꯛ ꯆꯥꯛꯇꯨꯅ ꯂꯩꯔꯦ ꯉꯥꯏꯈꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯄꯥ ꯑꯁꯤ ꯄꯥꯝꯗꯕ ꯇꯥꯔꯒꯗꯤ ꯅꯃꯥꯅ ꯈꯤꯇꯛ ꯇꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯁꯦꯡꯕꯗ ꯍꯥꯏꯌꯨ ꯑꯩ ꯌꯥꯅꯕ ꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯄꯥꯗꯨ ꯄꯥꯝꯗꯕ ꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯄꯥꯝꯃꯤꯗ ꯕꯕꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯄꯥꯝ ꯇꯥꯔꯒꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯍꯧꯔꯛꯏ ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯀꯥꯁ ꯑꯃꯁꯨꯡ ꯚꯨꯃꯤꯁꯨ ꯃꯌꯥꯝꯗ ꯀꯔꯤꯝꯇ ꯇꯧꯅꯗꯕꯒꯤ ꯃꯑꯣꯡ ꯎꯠꯂꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯃꯥꯅ ꯚꯨꯃꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯅꯪ ꯉꯟꯇꯥꯅ ꯂꯥꯛꯑꯣ ꯑꯦꯡꯒꯦꯖꯃꯦꯟ ꯑꯁꯤ ꯍꯌꯦꯡ ꯐꯤꯛꯁ ꯇꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯟꯇꯥ ꯂꯥꯛꯇꯨꯅ ꯇꯨꯝ ꯇꯥꯔꯒꯗꯤ ꯃꯣꯔꯅꯤꯡꯗ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯍꯣꯏ ꯏꯃꯥ ꯑꯩ ꯉꯟꯇꯥ ꯂꯥꯛꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯀꯥꯁ ꯂꯥꯛꯏ ꯚꯨꯃꯤ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯃꯗꯨꯒꯤꯗꯤ ꯚꯨꯃꯤꯅ ꯍꯧꯒꯠꯂꯗꯨꯅ ꯑꯀꯥꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯃꯁꯨꯡ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯗꯨꯅ ꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯍꯦꯟꯁꯦꯠ ꯇꯧꯅꯈꯤ ꯃꯗꯨꯒꯤ ꯚꯨꯃꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯂꯨꯍꯣꯡꯕꯁꯤ ꯑꯩꯈꯣꯏꯅꯤꯅ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏꯅꯤꯅ ꯄꯨꯟꯅ ꯍꯣꯡꯕ ꯄꯥꯝꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤ ꯗ꯭ꯔꯃꯥ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
Madura Kasna Karidramano Haisibo. Mayam among the Aquani say, Kansuto Nadava Yana Harauna, Leminabo Mandra, Masito Pugin in Haipsi, Kainuna Haisibo, Masibutra Marane, Maduna Trakati Kaino Hadra, Buminare, Maduragidi, Akasta Hare, now I want the Hojipo Saba Patribra, Madi Bumina Casta, I don't want the Saubanate, Aduga, I don't want the palm day. Madura I want a one yellow no Hadre, Madura Casta, I don't want the Kari Anamato Hurge. Pare chu thenge chalagi haidana bhumi suma phamaduragi thoke to matamda kariguna na dam ta hata chalibadi maduru bhumi hare ayinga se ayi engagement mini bhumi yu hairu ta matamda akasti khangpre khangkhe ma kari hagada bano gyan ta khide bhumi hare mi ba wafam singa duna mahapo khamjaba sungam khide bhumi he chakraba matungda lo phamaduda mahaki gari du ta du le maru thina khe bhumi gi gari du mahana kholi bhumi su mahaki gari du mang haiduna thi duna la kumatamda Bumi Garido, Akasta Padre Labing Mong, the Ubumatamda, Bumisu, Akaski Manata Changai, Madidi, Mahal Makutin to Pumatamda, Akaso, Garido Pigetaway, Adu Mahal, Plek Paki, Mount Harry, Masi Garisana, Ibo, Nangin the Natapura Kivani, Karigumba Masi, I don't know what a pitoki Taragadi, Nangasi, and one the Gilam, Chakrani Havagi, and one a keepam delay. Madidi Bumina came to later Harry. Pine, I saw Madu Wadu Nishange. Maramaduna, Nangi Wakalo Nangi memory singasi Mangan Kibanapai. I wonder Madu Garito, Labigi to the Pakana Baletre. Nang Lobzero Yar Hedram House Mamale took to Circuit away. Madura Casta Bumi Bukami, I'm the Nako. Mahana Kam Baduma Pomadra Lady missing at the so, Luini Yang Duna Lake. Madigi Bumisu Saudana, Carino, Nangi Boblem Secano. I know Waisana Pami, sooner the Gimini Mangata Pio. Madura Bumina, I know Waisana Pamde. Madura Bumida Acastare. Asuquina Nanga Ibon Sidro Lak Matam Sida, sooner the Gimini Manga for Pivangam Drabra. Gam de Hadroma so Mamale took to Chali. Mato de Bumida, Sauduna, Casna, Lapulan Hare, Hoi, Iko. Mino Waisana Ning Hitaragadi, Cochachali to Kakino. Nanga Suyam Nanga Nanga Pamata Wunale, Sikiam Kunito Garivano. Hiraka the Momatam the Hydre, Taga the Momatam the Tadre. Nanga Sana Ibon Sire, Adugana Sana Tanda Nuita of Hausere, Adugana Sana Tanda, break up to Dunachale. Nangi apam the Tawdun lady, Adu Taragadi, Aisina Kariguriki. Tamoy the power itil as if one Nanka the Pawbra, I get Hamoy the itil Pawdabra. Asuquid Matunga Sida in a Nangin and Nata Lakriba, Nangi acquay with a quick Koidun lady Basi, now no with the Karigino Hyduna Kaludabra. I know Homas Lakribasi project in the life say, Natragana, Lohona Bugida with the Lapusanate, I know Lakribase, Nangi Kalakalakivani. Nangi the Mutane in Homas Lakribasi. Wahiruta Matamda, Akasi Wapam Singer Taba Matanda Bumi Dingakchandana Duna. Karino Hydra Kanjaduna Lake, Nang Bunusi have a wapamasi come with a gay. I am a pamadura label of Kitty. Maramudra I am a pamas and a numbuti to Laklibani. Madidi Mamangi, Flas vacation number over Fangi. Flas vacation Nasida Queen over Fangi Basi, no Makasna Chapamatamda, Angelica Tenaki, Angeli Haribasi, Bumigi, Mamata Kimamana Biduni, Madura Makwani Pamina Duna, Coffee Matamina Labit and Jaduda, Nangi Marabumi to the Kamdovi Haduna Akasna, Angeli Hangi, Madidi Angelina Hare. Colis Locraba Matunda, Mahaka, Pops upon Kitreda. Adu Hibugumdunasu, Mamotaki Matanda, Nana Mahaputinushi, Vanatra Hadunangi. Angelina Mawanda, Kang Hanjalapi Mong to Ubamatamda. Akasu, Gokchana Dunalake. Madi Angelina Makatare, Mamotaki Matamda Mahana, Nantaki Wang Dunalake. Nagi Wadani Mahana in one Haribasi. Mahana Nabudi Yama Kanjakivani. Madi Matamadura Nanga in one the Yankiba Mianga today. I need the Yana Luna Kaludabani. Adu Angeli you of Hamadu Taru Patagi, Nanga Igulina Kimatamda Nanga and the young Kiba Miangado, a Matanga to the Gan Tabangame. The same Habamatamda Momanta Kimatamda, who mounts her only Hadra Fian Pauba, Bumina Acasta Lation Kipagimo and Nishangai, Matiki Makwani, Jamina Duna Wise and Abomatamda, participate over the Nangi Kalagato Kibani Haiba to Sunishangai, Nangi Kanachanaba, Nupi, girlfriend later Haibagi Matanga to Sunishangai. Madigi Mahana Makatare, Numit Aduda Angelica Tenerubagi, I know Lady Vasangsarasi, I, Pamakta Habitawari, Nangin Naktalangi, Maramudra Nangu, I am a punk with the Mutati, social media Kerati, Adubu Pambako Valekide, no Madi, I Maru Goktamna, I want a phone Toduna, Nangasi Hyderabad company Mahangi Hadna Popire, Maki Mapasina, Nangi company Sigi MD Habsi Kangwadagi, I Nangin Naktala Kivani, Madi Goktam Nangsi, House of Howell Hungry Habitagi. I Nangi Hongu Libala Kivani, Mark you wire to Tabamatam A, Mahamadura Lining Kide, Nangi and after the Lightning Key. Nanga Ahamba Tenerabumiko Baduda, Asuquiramatamashina Nanga Ibuno Shibanina,
ꯑꯩ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯇꯧꯕꯇꯕꯨ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯟꯗꯕꯤ ꯌꯥꯝꯅ ꯀꯦꯖꯨꯑꯦꯜ ꯑꯣꯏꯅ ꯎꯅꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯔꯤꯑꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯈꯤꯗꯦ ꯑꯩꯅ ꯅꯪ ꯑꯁꯤ ꯃꯨꯚ ꯑꯣꯟ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯌꯥꯝ ꯃꯨꯟꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯅꯪꯒ ꯂꯣꯏꯅꯕ ꯄꯥꯝꯈꯤ ꯑꯩꯅ ꯅꯪꯕꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯄꯥꯏꯈꯤꯕꯅꯤ ꯑꯩꯅ ꯀꯣꯂꯦꯖꯇ ꯂꯣꯏꯅꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯖꯤꯜꯂꯛꯇ꯭ꯔꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ ꯅꯪꯅ ꯑꯩꯁꯤꯕꯨ ꯑꯩ ꯏꯁꯥꯒ ꯊꯦꯡꯅꯍꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯨꯄꯤ ꯌꯦꯡꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯑꯀꯥꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯚूꯃꯤ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯃꯗꯨꯗꯒꯤ ꯑꯀꯥꯁꯅ ꯃꯈꯥ ꯇꯥꯔꯛꯏ ꯚूꯃꯤ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯈꯤ ꯍꯥꯏꯕꯁꯤ ꯑꯩ ꯇꯥꯕꯗꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯈꯤ ꯍꯥꯏꯕꯁꯤ ꯑꯩ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯪꯕ ꯉꯝꯃꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯪꯉꯨꯗꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯖꯔꯤꯕꯅꯤ ꯋꯥꯔꯧꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯅꯪꯒꯤ ꯘꯔꯤ ꯑꯁꯤ ꯄꯤꯊꯣꯛꯑꯝꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗꯗꯤ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯉꯁꯤꯗꯤ ꯚूꯃꯤ ꯅꯪꯅ ꯑꯩꯁꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯨꯟꯇꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯃꯗꯨꯗꯒꯤ ꯑꯀꯥꯁꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯩꯅ ꯊꯦꯡꯅ ꯈꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯅ ꯈꯪꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯘꯔꯤꯗꯨ ꯃꯍꯥꯛꯅ ꯚूꯃꯤꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯀꯥꯁꯅ ꯆꯠꯈꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯉꯪꯗꯨꯅ ꯂꯩꯈꯤ ꯚूꯃꯤ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯃꯊꯟꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯗꯨꯅ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯍꯥꯛꯇꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯀꯥꯁꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨ ꯃꯈꯨꯠꯃꯛꯅꯗꯤ ꯂꯥꯝꯕ ꯐꯪꯖꯔꯦ ꯇꯧꯕꯇꯕꯨ ꯃꯉꯣꯟꯗꯒꯤꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛꯀ ꯑꯇꯤꯌꯥꯒ ꯂꯥꯞꯅꯔꯤꯕ ꯑꯁꯤꯒꯨꯝꯅ ꯂꯥꯞꯅꯈꯤꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯗꯨꯗꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯚूꯃꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯉꯥꯡ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯦꯆꯦ ꯃꯤ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯃꯗꯨꯒꯤꯗꯤ MD ꯑꯗꯨ ꯂꯥꯛꯇꯨꯅ ꯏꯕꯦꯝꯃ ꯑꯀꯥꯁꯇ ꯐꯣꯟ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯨ ꯑꯀꯥꯁꯇ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯥꯒꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯥꯛꯏ ꯃꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯑꯀꯥꯁꯇ ꯐꯣꯟ ꯇꯧꯕ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯏꯃꯥꯅ ꯑꯩꯕꯨ ꯉꯥꯏꯔꯦ ꯑꯩ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯤꯟꯊꯔꯗꯨꯅ ꯀꯞꯅ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯚूꯃꯤꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯇꯣꯡꯂꯗꯨꯅ ꯄ꯭ꯂꯦꯟ ꯑꯃꯨꯛ ꯇꯣꯡꯂꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯈꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯛꯁꯟꯅ ꯂꯥꯛꯏ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯨꯅ ꯂꯥꯛꯏ ꯃꯇꯧ ꯑꯗꯨꯅ ꯃꯃꯥꯗꯨꯅꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯛꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯚूꯃꯤꯁꯨ ꯉꯟꯇꯥꯅ ꯍꯧꯒꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯀꯥꯁꯀꯤ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯂꯩ ꯇꯟꯖꯥꯗꯨꯅ ꯃꯃꯥꯅ ꯂꯥꯎꯔꯛꯇꯨꯅ ꯏꯕꯦꯝꯕ ꯂꯣꯏꯁꯤꯜꯂꯣ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯂꯥꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯚूꯃꯤꯁꯨ ꯁꯥꯔꯤ ꯅꯤꯡꯊꯤꯖꯕ ꯑꯃ ꯁꯦꯠꯂꯗꯨꯅ ꯁꯅꯥ ꯂꯩꯀꯣꯟ ꯁꯤꯔꯗꯨꯅ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯂꯛꯏ ꯅꯨꯄꯥ ꯑꯗꯨ ꯎꯅꯕ ꯃꯇꯝꯗ ꯃꯍꯥꯛ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗꯨꯗꯤ ꯅꯣꯛꯈꯠꯇꯨꯅ ꯌꯦꯡꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯇꯥꯈ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯈꯔ ꯅꯣꯛꯎꯅꯦ ꯅꯣꯛꯄꯅ ꯍꯦꯟꯅ ꯐꯖꯩꯅꯦ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯂꯥꯡꯇꯛꯅꯈꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯉꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯀꯥꯁꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯈꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯖꯗꯨꯅ ꯃꯃꯥꯕꯨ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯖꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯄꯥꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯗꯣꯛꯄ ꯑꯁꯤꯁꯨ ꯆꯨꯝꯗꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥꯍꯪ ꯍꯪꯗ꯭ꯔꯒꯗꯤ ꯄꯥꯎꯈꯨꯝ ꯀꯔꯝꯅ ꯐꯪꯒꯅꯤ ꯅꯠꯇꯕ꯭ꯔꯅꯤ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯪꯉꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯤꯟꯊꯔꯛꯄꯗꯨ ꯂꯦꯞꯈꯤꯗꯦ ꯃꯍꯥꯛꯅ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯁꯤꯗꯤ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡꯅꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗ ꯆꯠꯂꯣ ꯅꯪꯅꯅꯦ ꯉꯥꯏꯔꯛꯂꯤꯕ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚूꯃꯤꯁꯨ ꯑꯀꯥꯁꯀꯤ ꯃꯅꯥꯛꯇ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯖꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯄ꯭ꯔꯚꯥ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯅꯪꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯩꯅ ꯁꯤꯡꯅꯈ꯭ꯔꯦꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄ꯭ꯔꯚꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯄ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯏꯁꯂꯥꯝ ꯕꯨꯛ ꯑꯗꯨ ꯊꯦꯡꯅꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯩꯅ ꯃꯃꯥꯡ ꯊꯛꯇ ꯊꯦꯡꯅꯈꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯀ ꯄꯥꯎ ꯐꯥꯎꯅꯕꯅꯤ ꯃꯉꯣꯟꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯗꯨꯅ ꯅꯪꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯗꯨ ꯚूꯃꯤ ꯀꯧꯕ꯭ꯔꯥ ꯚूꯃꯤꯀꯥ ꯀꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚूमिꯀꯥ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯄꯨꯝꯕꯁꯤ ꯂꯣꯏ ꯂꯤꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅꯅꯦ ꯑꯀꯥꯁꯄꯨ ꯅꯨꯡꯁꯤꯖꯕꯁꯤꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯀꯥꯁꯄꯨ ꯃꯐꯝ ꯑꯁꯤꯗ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤꯅꯤ
Madru mapana nangna aroibada nasanupisi namduna luhongduna di thaduredana madigi mamaduna here aina mahapu luhongduna thakhiba pambagi wa natine aikoigi tungda mahagasi kanana yingchinbini maramaduna aina mahapu luhongba pamkhibani sinamadana makhoi ni si habidi bhumiga gaskasi marai yana saunadura lapagi mongasi ubu fangi madura bhuminare nangna de ngoda gariga do pireduna yan usitabai mongnine aibu pura huntoge habigi mongnine nan khalifasi madura bhumida akasnaire Maramaduna nini aina nangi parentsing oina convince tawrgena makhoi mayamna chitke tawbani tanjadura noi mana hek phone tawsilakpadagi mapa chana khibaduni madigi bhuminare nang agi damakta lakhiboi taragadi aiga direct unaba yadabra madura bhumida akasna mohare Hyderabad asu yamna leiba hotel mayam sida unagi leitadana nangna aigi hotel laktun unari badudi kaigi aduga ibali thenasi haraga thenakhidribaduna karigi madura bhumida masi pumbasi nang silibanga tawrangani nangsu yamna haireda hadna bhumina hare Madura nangi nuksibadu khangdongnabagi damakta tawbanida haidana akasna bhumida hare akasna hare nangsu aigi damakta su yamna kuina ngaraklabanina aisu kharadi wahaba tabanidana Madura bhumina hare aina nang ngaikhibaga leiteko aina thoba nupa pamkhidabagi tawoi wanida madigi akasna nokpe tawduna leike madura kaigino no ido haiduna hangbu matamda college tamingi matamdadi nangonda su yamna equal electricity leikidabani Madura bhumina masin nangna loina thon mangaktani madigi akasna hare adubu nangna hoji fawba ingonda aisi pame habigi wafam sidi direct amta haitridana madura bhumina ngayu kaino haiduna hare karam kan bhaw haiduna akasna hange bhumiga akaska thungnadri fawadi ngaiba taredana haiduna hare madura akasna adubu adam laibadubu loina mad haitaragadi kudakta lombiradabani haiduna filamasi matang asila rochanki maya movie sembasi yamna waba thabagamni maramaduna khagadi yengbiyu part 1 thagapoi taragasu adum yengbiyu part 1 thagataragadi part 2 di soidana adum thagaladabani movie si sangman khiduna tawjabani mayam waru wiba yade movie si IMDb da 6.4 fange movie si gi releasing date da 29 October 2021 भूमिका की सक्तम लौखिबिना रितु वर्मा आकाश के सक्तम लौखिबना नागा सूर्या मूवी से गूगल यूजर्स ना 78% लाइक पीखी मूवी से डायरेक्टर ना लक्ष्मी सौजन्या वरिसी ताबा मतमदा फजै नत्रगा फजदे हबसे कमेंट खगा थंबिरामु आइबदी अखोय मसेल पाउ खगा फाउनजि तौबनिदा अरोइबदा मयाबु अमु हना थगचरी अमसुंग इकोल नुना खोरमजरी चैनल असिबु सब्सक्राइब तौबियु लाइक तौबियु शेयर तौबियु